Arambai News Guwahati da Maitelongi Pau Tabiriba Singbu Ihan Hanbamaktada Chingangbam Suzitrani na Kurumjari Hozingasigi Samlapa Mariba Pau Sing Lowirase Handak Marak Assam Public Service Commission APSC gi wathok amuk headlines da lakli Sarvanan Sonowal na CM oiringai matam ACS amadi APS kaya jail da thazin krabagi matung handak na amuk inglisingani tarahumdoi gi APSC exam da pakhumche semdok sadok tuna pass tawhankiba hojikna ACS amadi APS officer oiduna phampariba officer kunmanga gi mathakta enquiry tongnaba order thokre Media gi likhun kharadadi officer singa sigi maming phawba phongnakre makhogi manungda ex DIG amagi machanupa amadi senior journalist amagi manawnupa su yauri asumna APSC gi wathoga se ex CM Sarvanan Sonowal na makhum hangdoklamlaba matung hojik wariba CM Himanta Biswa Sarmana amuk nei khairakpaga loinana leikhai tahannaba hotnarakle Chahi kaya chupna Boroland da haina humna palamlaba Boroland People's Front BPF thupchin bagi phibam da leirakle Assam Assembly gi bipol gi mangoina na BJP da pulraba yai kanangang narakle BJP amadi UPPL gi alliance marakta BPF hingba wagani BJP da changlabadi chahi kharagi matung da boirabasu lengak amuk paiba ngamlakani haibagi thazaba BPF luchingba singi marakta phaunaba urakle Pibam asigi makhadane handak hagrama mohilari yauna BPF ki luchingba kharana makhoigi matamda Mikhalgi matamda ayobi thakta hunaduna ngangna khiba Assam gi CM Himanta Biswa Sarma ga unaduna yamnamak chikna wari sanakhriba se BPF ki makok thongba luchingba Pravin Borona haikhibada Grand Alliance ta leigadabani haiba leite Alliance adude Mikhalgi matam adu khaktagine Mikhal loraba matungdi Alliance ki wahanthok leitre Oiragliba phibam asida ikaiba nanglakliba sina Congress ne aduga phammangkhiba yabagi phibam lerakliba sina UPPL gi Chief Pramod Borone Ngarang Kasar Lakhipur gi MLA Kaushik Rai ga Lakhipur amadi Kasar gi tongan ba Manipuri Lup Singh gi Mihut Singh amadi Manipuri Senior Citizen Singh ga MLA asigi Phuler Tol Chingya Lekai da leiba mayumda phaminakre Manipuri loan bu Assam lenga ki associate official loan ama oinanaba Manipuri Autonomous Council semba Manipuri medium school sing phagat hanaba hotnabiba loinana ozama sing hena hapiba August 13 bu state holiday lokthokpiba loinana Lakhipur sub division gi chokhat thorang khaya gi maramda kupna khananainakhi MLA Kaushik Rai na ma ki angamba thakta Manipuri singi wakat singi matangda Assam gi CM ga wari sanagane lagliba July thagi aroiba chayolda Manipuri singi mihut kangbu ama Lakhip Guwahati Dispurda lakpiyo CM ga unanaba singani hainasu thazaba pirakhi mifam asigi loishalakpada Lakhipur ahal marup ki maikeidagi subdivision asigi chakwa thoranga mari leinaba tongan bo wakat sing yawbo wakatche amasu MLA gi mafamda pishankhi MLA na pankhibada Lakhipur gi SDO office sananaba Sahit Nandchan thong loishanaba Lakhipur Primary Health Center ase phamung chama thaba hospital da upgrade tongnaba amadi atai mathau taba sing tapna thabak oina pangthoknaba hotnagani haibagi thajabasu pirakhi Sagnaraba Sahitya Premi amadi Manipuri Wari Macha Silup ki Hanagi President Laikhidraba Sinam Tonubabu gi ahan banonga kiba kumon thoram Korirol Sanglen Lakhipur da pangthokre Wari Macha Silup amadi Naharol Korirol Silup anina sinduna ngarang pangthokiba thoramasi Wari Macha Silup ki President Ingudam Binotna mifamapu oikhi Lagliba July gi tang kulhumdoidagi hogadoriba Tokyo Olympics ta maroina India gi mahut sinduna sarug yagadoriba Manipur gi sanaroi mangada Manipur gi CM N Birena yaifa pauzel pi kibaga loinana gold medal phanglakpa singdana lupa crore amaga lakh kun silver medal phanglakpa singdana lupa crore ama bronze medal purakpa singdana lupa lakh humbudra manga amadi sarug yaruba sanaroi khudingmaktana lupa lakh kunmanga pigani haina sanaroi sing asigi pungning wakhal thogatpikhi panbayai handaki Olympics asida awangnong poktagi punna sanaroi nipana sarug yagadoribane masigi manungda mangade sports ki power house ni hainariba iramdam Manipurdagine Nakalamarom dangasi CM na hojik Kanglada sagatliba Kanglagi nongpok thong asibu yengshilladuna lagliba October thada masi pungloi loishinnaba hotnari Kangla Beautification Park amasu semgatle haina phongdorakhi
Manipurdagi drug pu maru phangna muthanabagi pandamda state asigi school syllabus ta drug use prevention hapinabagi wakat kaloinana Manipuri Students Federation MSF na CM N Birenda ngasi memorandum ama pisankre. Ngasi Thobal District Branch Indian Red Cross Society Office Khetri Sanglenda Manipuris in Taiwan Lupna Manipura COVID lanthing nariba volunteer sing amadi asa workers sing gidamak thabirakpa face mask sing amadi hand sanitizer sing CMO Thobal District amadi Indian Red Cross Society Thobal District anida haunabi matungina kusinaki. Basikong Kongba Irongi Yumai Chakraba Imungi Awabada Like-Minded Group LMG Manipurna Lupali Singh Tararongi Tengbang Potlam Singh Ngasi Kusinakre. Jiribamgi Jila Parisar Office ta BJP Jiribam Mandal na Sinduna U Charakaya Paksan na Thakre. Hauki Bajungi Tang Kuntaruktagi Paring Naina Chatharakpa Thoromgi Saruka Moina Ngasisu Jiribamgi GP Kudimaki Pradhangi Kuthangda Laurok Panthagi Podi Amadi Marumarang Chorakna Lomi Chamaga Yankairomda Yenthokre. Hauki Bapung Kunmaria Sida India da COVID ki anova positive case Lising Yankagi Maka Habade Lising Niputaruki Matakta Pankre Amadi COVID Anaba Lising Yankai Nipan Henbana Naba Paraduna discharge Tauki Amadi COVID Anaba Chamapan Humbudra Mapan Habade Lising Amagi Makada Hokiba Pung Kunmari Asida India da Laikide. Awanopoki state singi manungdana Nagaland da COVID ki anova positive case Yankai Taruk, Manipur da Chamriga Kuntrani Thoi, Meghalaya da Chahumga Kuntra Taruk, Mizoram da Chamaga Kuntrama Thoi, Amadi Assam da Lisinganiga Chatruk Marfumapan Panki. Masigi manungda Guwahati dagi Chamaga Humpumari Yauraki. Amadi Assam da COVID number moiduna haukiba pung kun mari asida mioi nipuni thoi masigi manungda Guwahati dagi mari Meghalaya da nipan Manipur da amadi Nagaland da taruk laikidabagi report su lakli aroibada ngasigi tentakpa maroiba pau khara Twitter website na Ladakh pu Pakistan gi saruk amani haina utpadagi achobo wathok ama oirakli Ems Delhi da ngasi ayuk anganbada mai chakpagi thodok amanga ta amadi asok apandi amata nang hokidre Nagaland da July amadagi hauna lockdown tapna hangdoraklagani Assam da police ki mingchat thianabagi thodok amoina Paltan Bazar gi lalonba Ajit Das kidnap tobda police ahum chenaramle Ajit Das su Jagirot tagi kanbangam lakre Institute of Chartered Accountants of India ICAI exam Englishingani kunmathoi yaithokpaga mari lenana ngasi chathagadaba hearing hayeng June tang kumapan fauba Supreme Court na yaithokre Union Finance Minister Nirmala Sitharaman COVID ki matam asida sale thumgi phibam phagat hanabagi pandamda economic relief ki thorang ni pan lauthokre COVID na sohalaba state singi oina lupa crore lakh ama dasmik amagi loan guarantee su lauthokre Rape case ta Assam Medical College Hospital Dibrugarh gi Dr. Amasu phare kharani mamang da su Dibrugarh gi nursing home amada thabak suminaba Dr. Nupi amabo Dr. Amana rape tobugi wathok thokrabani Malem da COVID vaccine kapasingi mishing da India na US tagi mangzil thana chele hojik phawda India na makok ta leiduna habadi mioi crore kuntrani thoiga lakh kuntra taruk hena COVID vaccine kap thokre US na ani subada laiduna habdi crore kuntrani thoiga lakh kuntraumdo hena COVID vaccine kap thokre amadi ahum subada UK amadi mari subadana Germany lairi Human Genomes ki matang da international study amagi report matungina hojik malem da laichadama oiriba pandemic asiga manaba coronavirus epidemic ama chahi lising kun gi mamang da East Asia region da thengnaki hairi Lebagasi Prime Minister Narendra Modi na video conferencing ki kuthang da Ahmedabad Management Association Gujarat da Japanese style gi Jain Garden amadi Kaizen Academy ama hangdokre masida Japanese art culture landscape amadi architecture sing mayek sengna nakshina yengba fanglagani Handak marak Jammu Kashmir da Lalhauba Singi attack toikhalakli ngarang numidang thongnam khaiduna changlaklaga Pulwama da leiba Jammu Kashmir Police ki SPO maki loinabi amadi machanupi yauna imung asigi mioi ahumak punna terrorist singna kaptuna halamki Bihar da mahi tampham sangsing lagliba July tang taruki matungdagi tangkak naina mathang hangba hauragani
Meghalaya gi CM Conrad Sangmana Assam lengak ka haunabi matungina wari sanaduna state ani asigi marakta lairiba sanglaba ngamkhaigi cheyetnaba si santainaba pambagi apamba phongdorakre. Karnataka lengak na class 10 gi board exam lakliba July gi tang 18 amadi 19 da pangthoklagani lauthokre. COVID vaccine Covishield kablaba Indian sing European Union EU da chatpada khudongchadaba kaya mayoknagadori. Masi European Union na Covishield thingjing kibaga loinana European Union gi approved vaccine list ta Covishield yauroktabadagine adubo Serum Institute of India SII gi CEO riba Adar Punawala na issue asi yamna thunamak santainaragani tweet tawrakre. DRDO na anauba generation nuclear capable ballistic missile Agni P ngasi Odisha Balasore gi Dr. APJ Abdul Kalam Island dagi mai pakna flight test tawkre. Malem gi khwaidagi faba medical college chamagi lista India dagi college taruk yaurakle madudi AIMS New Delhi na kulhumdoi suba rankta. Armed Forces Medical College AFMC Pune na kuntramari suba position da aduga CMC Valor JIPMER Pondicherry Medical College Chennai amadi IMS BHU Banarasi su yauri. Parliamentary Standing Committee na Facebook India amadi Google India animak hayeng committee ga wari sananaba kaurakre. Defense Minister Rajnath Singh na lebaga sigi state ni panda BRO na saba thong humphumdoi ngasi video conferencing gi khuthang da hangdokre. Humphumdoi asigi manungda Arunachal Pradesh da kumapan yauri. Dr. Reddy's na COVID lying naba hidak 2DG gi commercial launch tawragane. India da COVID ki Delta plus variant ase tasengna checkshiningai oi maramaduna state tarani thoida akhanana thihumba chathari haina lebaga sigi Union Health Minister Harshvardhan na ngasi phongdokre. Bangladesh ta handak marak COVID positive obigi chang angakpa phangna wangkhalakpadagi lebaga sida lagliba July tang amadagi akanba lockdown thamlagani masida army fawba chaithokadori. Japan lengak na India yauna South Asian lebak ki sanaroi sing Japan gi damak khongsandringai mangoinana thangna numit taruk ni chayol ama COVID test tongnaba hairakre. Lebak taruk adudi India, Nepal, Pakistan, Maldives, Sri Lanka amadi Afghanistan ne. Amadi Selena Williams handaki Tokyo Olympics ta sanararoi sengdorakre. Ngasi gana di Arambai News Guwahati da mite longi pau sandok chaba matang installation zabaga loinana tabiri pasing bom kaso hanna kurumjari.